Laithau khulgi kuki khunjasing mayum thadoklaga chenakhrei Manipurda thokliba irang asida nongmada mi khwaidagi yamna hatkhiba thokdok ama oiriba Tengnopal district ki Laithau village ta maitai taragumdoi hathraba matung police amasung Assam Rifles na operation chathabada kuki khunjasing khul thadoklaga chenkhibadagi amata leiramdre haire kuki singna khundaba Laithau village ta maitai taragumdoi hathraba matung Assam Rifles amasung police na mafam asida ngarang operation chathabada Khullasida mi amata leiramdabani haire Ningthaukaban numit ki thokdok adu thoktringagi mamangda khullasi yamna shanti oiba mafam ama oiramkhe khullasi gi khwaidagi naknaba security post ama haidagade kilometer 10 rom chatlaga leiba saibolda hangliba Assam Rifles post asine Laithau village ki secretary Jamkhogin Lufona phongdokpa matungin na mafam asida hatkiba si bakchang taraga humdoi security force na laukhatkraba matungda khungang asida leiramba khunjasing khullasi thadoktuna senakibane Lanjena kraba khunjasing haujik Chelep amasung Phaibul village ta sangjafam lauraga leidi haire khunjasing na security na khullasi ngakpi senbiyo militant sing na khullasi da amugan na laktuna attack tawrakpa yai mafam asida Assam Rifles ke permanent post ama hangdokpa pamme khullasi gi khwaidagi naknaba security post oiriba bongmol da hangliba temporary post asi khudongthiba taraba matamda khullasi da yawrakpada aruba ma oi haina Jamkhogin Lufona phongdokle Khulasi yauna ba hojik mapung phaba lambi amata leite militant sing na khulasi gi yum sing da kihan khangan ba tawe militant sing na khulasi da changlakpa matam da khunja ayam bade labuk ta thabak suba chanakhe masi police station gi manung san ba khungang asida yum mapan lom da mi humudra rom tamak leibane ngahan thoki ba thokdok adu khulai pai ba mi kunlom khulasi da laklaga mi taraga humdoi adu hat khibane mi khara disian khi aina so Jamkhogin na phongdok le